ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯈꯦꯜꯂꯩ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯁꯨꯡ ꯐꯤꯔꯥꯜ ꯆꯥꯕꯤ ꯃꯧ ꯑꯃꯅꯤ꯫ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯗꯤ ꯁꯛ ꯐꯖꯕꯤꯅꯤ ꯍꯥꯏꯗꯅ ꯅꯄꯜ ꯀꯥꯖꯕꯤꯅꯤ꯫ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯁꯨꯔꯦ, ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ꯫ ꯃꯥꯒꯤ ꯅꯨꯄꯥ ꯆꯤꯡꯈꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯥ ꯅꯣꯡꯃ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯃꯈꯣꯡ ꯁꯣꯛꯈꯤꯕꯅ ꯍꯧꯖꯤꯛ ꯍꯧꯒꯠ ꯀꯥꯡꯈꯠꯇꯅ ꯆꯠꯄꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯆꯤꯡꯈꯩꯅ ꯁꯨꯕ ꯉꯝꯂꯤꯉꯩꯗꯗꯤ ꯇꯈꯦꯜꯂꯩ ꯃꯅꯤꯡ ꯇꯝꯅ ꯆꯥꯕ ꯊꯛꯄ ꯁꯅꯥ ꯂꯨꯄꯥ ꯁꯤꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩꯅ ꯍꯦꯛ ꯃꯈꯣꯡ ꯌꯥꯈꯤꯗꯕꯗꯒꯤ ꯃꯥ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯑꯄꯤꯛꯄ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯥꯅ ꯊꯤꯅ ꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯅ, "ꯕꯥꯕꯥ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣ ꯈꯪꯗꯦ, ꯄꯪꯁꯥꯎꯗ ꯁꯥꯎꯏ." "ꯍꯤꯔꯥ, ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯗ꯫ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯍꯥ? ꯅꯃꯥꯕꯨ ꯀꯗꯥꯏ ꯆꯠꯈꯤꯒꯦ?" "ꯈꯪꯗꯦ, ꯍꯪꯕꯁꯨ ꯀꯌꯥ ꯐꯖꯅ ꯈꯨꯝꯗꯕꯗꯨꯗ ꯑꯩꯁꯨ ꯍꯪꯗ꯭ꯔꯦ." "ꯏꯕꯨꯡꯉꯣꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ?" "ꯃꯈꯥꯔꯣꯝꯗ ꯁꯥꯟꯅꯈꯤꯕꯅꯤ ꯄꯥꯕ." "ꯕꯥꯕꯥ, ꯅꯪꯒꯤ ꯅꯈꯣꯡꯁꯦ ꯀꯌꯥ ꯋꯥꯠꯂꯤꯒꯦ ꯐꯒꯗꯕ? ꯄꯥꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯉꯩꯗꯗꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯆꯥꯕ ꯐꯪꯏ, ꯍꯧꯖꯤꯛꯇꯤ ꯐꯪꯗ꯭ꯔꯦ." "ꯅꯪꯕꯨ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯕ꯭ꯔꯅꯦ ꯍꯥ? ꯆꯥꯅꯤꯡꯂꯕꯗꯤ ꯅꯃꯥꯗ ꯍꯥꯏꯌꯨꯗꯅ." "ꯇꯜꯂꯤ ꯀꯩꯁꯨ, ꯃꯥꯗꯤ ꯍꯦꯛꯇ ꯁꯥꯎꯔꯛꯏ." "ꯁꯥꯎꯔꯣꯏꯌꯦ ꯀꯩꯁꯨ, ꯅꯪꯅ ꯅꯃꯥꯅ ꯁꯥꯎꯕ ꯇꯥꯟꯖꯥꯗ ꯍꯥꯏꯔꯨꯕ ꯑꯣꯏꯔꯝꯒꯅꯤ." ꯀꯨꯟꯖꯕꯤꯅ, "ꯆꯤꯡꯈꯩ, ꯅꯪꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯔꯕ꯭ꯔꯣ ꯍꯥ? ꯃꯧꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ? ꯏꯁꯨꯊꯣꯏꯕꯤ, ꯑꯉꯥꯡꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ?" "ꯏꯄꯨꯋꯥ, ꯃꯈꯥꯔꯣꯝꯗ ꯁꯥꯟꯅꯈꯤꯕꯅꯤ." "ꯑꯩ ꯌꯦꯡꯉꯨꯁꯨ ꯆꯠ, ꯄꯨꯈ꯭ꯔꯤꯗ ꯃꯨꯛ ꯇꯥꯗꯅ ꯂꯩꯔꯝꯒꯅꯤꯀꯣ." "ꯕꯥꯕꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯗꯨꯛ ꯆꯥꯎꯔꯕ ꯑꯉꯥꯡꯗꯨꯕꯨ." "ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦ, ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ." ꯇꯥꯟꯖꯥꯁꯤꯗ ꯇꯈꯦꯜꯂꯩ ꯍꯜꯂꯛꯏ꯫ ꯆꯤꯡꯈꯩꯅ, "ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯦ ꯍꯥ?" "ꯑꯣ, ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯗꯅ ꯆꯦꯡ ꯊꯤꯔꯨꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯏꯁꯦ, ꯀꯃꯥꯏꯅ ꯄꯥꯟꯗꯣꯏ ꯌꯨꯝꯕꯥꯟꯅꯣ? ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯟꯖꯤꯜꯂꯛꯏ." "ꯃꯧ, ꯆꯤꯡꯈꯩꯒꯤ ꯍꯤꯗꯥꯛꯇꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥ? ꯍꯤꯗꯥꯛ ꯃꯇꯝ ꯆꯥꯅ ꯄꯤꯖꯧꯀꯣ." "ꯑꯁ, ꯉꯝꯄꯣꯟꯇꯦꯗ ꯄꯥꯕ, ꯂꯩꯇ ꯂꯥꯏꯔꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ? ꯃꯥꯒꯤ ꯁꯦꯕꯥꯕꯨ ꯇꯧꯒꯗ꯭ꯔꯥ? ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯔꯦ." "ꯑꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯄꯨ ꯆꯦꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯃꯁꯤ ꯉꯝꯅꯕ ꯍꯣꯠꯅꯕ తాꯕꯅꯤꯅꯦ꯫ ꯆꯤꯡꯈꯩꯅ ꯁꯨꯕ ꯉꯝꯂꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯣ? ꯃꯇꯝ ꯈꯔ ꯋꯥꯕꯁꯤꯗ ꯋꯥꯈꯜ ꯍꯟꯊꯒꯅꯨ꯫ ꯅꯪꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯇꯈꯦꯜꯂꯩꯅ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤ꯫ "ꯏꯁ, ꯑꯩꯕꯨ ꯉꯝꯅꯕ ꯍꯣꯠꯅꯧ ꯀꯥꯏꯅ? ꯀꯥꯏꯗꯒꯤ ꯀꯃꯥꯏꯅ ꯍꯣꯠꯅꯗꯣꯏꯅꯣ? ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯀꯥꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ, ꯑꯩꯁꯨ ꯍꯩꯅꯗꯦ." "ꯑꯩ ꯅꯨꯄꯤ, ꯅꯪꯅ ꯀꯩ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯨ ꯍꯥ? ꯑꯩꯁꯨꯅꯦ, ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯍꯤꯡꯅꯤꯡꯕ ꯅꯠꯇꯦꯗ. ꯑꯩ ꯁꯣꯏꯗꯅ ꯐꯔꯛꯈꯤꯅꯤ. ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ. ꯑꯩꯅ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯈꯔ ꯋꯥꯕ ꯇꯥꯕꯅꯤ. ꯈꯪꯗꯦꯗ ꯀꯩꯕꯨ ꯇꯧꯗꯣꯏꯅꯣ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯉꯣꯟꯗ ꯆꯦꯡꯕꯨꯒꯤ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ ꯇꯧꯔꯤꯁꯦ. ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯇꯈꯦꯜꯂꯩ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ. ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ? ꯑꯩ ꯌꯨꯝꯗꯗꯤ ꯁꯨꯃꯥꯏꯅ ꯍꯧꯔꯛꯄ ꯅꯠꯇꯦ. ꯏꯃꯥ ꯏꯄꯥꯅ ꯊꯕꯛ ꯑꯝꯇ ꯌꯥꯎꯍꯜꯂꯛꯄ ꯅꯠꯇꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯀꯗ꯭ꯔꯅꯦ? ꯃꯤꯅ ꯎꯁꯤꯠꯂꯣꯏꯗꯕ ꯊꯕꯛꯅꯤꯗ. ꯀꯅꯥꯅꯕꯨ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯃꯤꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯁꯦꯡꯕ? ꯑꯩ ꯉꯝꯂꯣꯏ. ꯇꯥꯟꯖꯥꯁꯤꯗ ꯇꯈꯦꯜꯂꯩꯒꯤ ꯃꯃꯥ ꯐꯖꯕꯤ ꯂꯥꯛꯏ. ꯍꯩꯃꯥ, ꯏꯃꯥ ꯂꯥꯛꯏꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯏꯃꯥ ꯂꯥꯛꯏꯌꯦ. ꯐꯖꯕꯤ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ. ꯆꯤꯡꯈꯩ, ꯅꯪꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯍꯥ? ꯈꯔ ꯐꯔꯕ꯭ꯔꯣ ꯅꯁꯥꯗꯣ? ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗꯦꯕ. ꯆꯥꯔꯤꯕ ꯌꯦꯡꯂꯤꯕ ꯃꯌꯥꯝꯁꯦ ꯏꯀꯥꯟꯕ ꯀꯥꯟꯅꯗꯦꯗ. ꯃꯔꯥꯏꯅ ꯐꯔꯛꯀꯅꯤꯗ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ. ꯀꯨꯟꯖꯕꯤꯅ, ꯐꯖꯕꯤ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯍꯣꯏ ꯇꯥꯗ, ꯅꯆꯜ ꯂꯥꯛꯆꯔꯤ. ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯁꯨꯝ ꯂꯥꯛꯄꯅꯤ. ꯇꯥꯗꯕꯨ ꯀꯔꯝ ꯄꯥꯜꯂꯤꯒꯦ? ꯈꯪꯗ꯭ꯔꯦ ꯐꯖꯕꯤ, ꯑꯅꯥꯕꯁꯤꯗꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ. ꯁꯦꯜꯅꯒ ꯊꯣꯛꯇꯕꯅꯤ, ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ. ꯇꯥꯗ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯃꯔꯥꯏꯅ ꯐꯖꯔꯛꯀꯅꯤꯗ. ꯏꯆꯥꯁꯤꯅ ꯊꯕꯛ ꯁꯨꯔꯤꯉꯩꯗꯗꯤ ꯈꯔ ꯀꯣꯝꯂꯝꯃꯤꯗꯣ. ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯇꯨꯔꯒ ꯂꯩꯈꯤꯕꯁꯤꯗ ꯑꯩ ꯈꯨꯠ ꯇꯦꯛꯂꯦ ꯇꯧꯔꯤꯁꯦ. ꯑꯩꯅ ꯉꯝꯗꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯁꯨ ꯅꯠꯇꯕ. ꯏꯃꯥ, ꯏꯃꯨꯡꯗ ꯆꯪꯉꯛꯎ, ꯑꯩ ꯆꯪꯉꯝꯃꯒꯦ.
ꯑꯁꯨꯝꯅ ꯇꯈꯦꯜꯂꯩ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯐꯖꯕꯤꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯇꯈꯦꯜꯂꯩꯅ ꯀꯩꯅꯣ ꯅꯪꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯗ ꯂꯩꯗꯨꯕꯣ ꯇꯟꯗꯕ꯭ꯔꯣ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯃꯤ ꯇꯥꯈꯤꯅꯤꯅꯦ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯇꯥꯒꯦꯁꯨ ꯇꯥꯁꯅꯨ ꯀꯩꯅꯣ ꯀꯩ ꯀꯥꯏꯒꯦ ꯁꯤꯕꯣ ꯅꯠꯇꯦ ꯏꯃꯥꯕꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯆꯤꯡꯈꯩꯒꯤ ꯑꯅꯥꯕꯁꯨ ꯀꯃꯥꯏ ꯇꯧꯔꯦ ꯍꯪꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤꯅꯦ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯦꯡ ꯍꯪꯕ ꯆꯠꯄꯗ ꯑꯩ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯃꯨꯛꯇ ꯇꯧꯔꯛꯇ꯭ꯔꯤꯕ ꯊꯕꯛꯅꯤ ꯃꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯈꯣꯏ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯒꯦ ꯑꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯃꯣꯏꯅ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯃꯗꯨ ꯌꯥꯗꯦꯀꯣ ꯍꯥꯟꯅ ꯍꯩꯅꯔꯛꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯍꯩꯅꯕ ꯇꯥꯕꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜꯅꯤ ꯅꯨꯡꯉꯥꯏꯕꯗ ꯄꯥꯝꯕ ꯑꯋꯥꯕꯗꯤ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯗꯤ ꯌꯥꯔꯣꯏꯀꯣ ꯍꯤꯡꯂꯕꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯑꯦ ꯉꯝꯃꯣꯏ ꯑꯩꯕꯨ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯥꯏꯗ ꯆꯠꯂꯒ ꯀꯔꯤ ꯊꯕꯛ ꯁꯨꯔꯨꯗꯣꯏꯅꯣ ꯍꯥꯏꯁꯦ ꯃꯇꯝ ꯈꯔ ꯑꯩ ꯁꯤꯗ ꯂꯩꯔꯒꯦ ꯍꯌꯦꯡ ꯃꯥꯅ ꯐꯔꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯁꯨ ꯌꯥꯏꯗꯅ ꯍꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯪ ꯁꯤꯗꯤ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤꯀꯣ ꯅꯋꯥꯁꯤꯅ ꯊꯕꯛ ꯁꯨꯔꯤꯀꯥꯟꯗꯗꯤ ꯅꯪ ꯅꯅꯤꯡꯇꯝꯅ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯉꯝꯗ꯭ꯔꯕ ꯀꯥꯟꯗꯅ ꯅꯃꯥꯏ ꯂꯩꯔꯒ ꯆꯦꯜꯂꯒꯦ ꯁꯤꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯛꯂꯕ ꯅꯪ ꯑꯩꯒꯤ ꯈꯨꯐꯨꯗꯣ ꯅꯪ ꯈꯪꯉꯤꯗꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯋꯥꯈꯜꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯒꯅꯨꯀꯣ ꯅꯄꯨꯔꯣꯏꯕꯅ ꯉꯝꯗꯗꯅ ꯂꯩꯔꯕꯗꯤ ꯅꯪꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤꯅꯦ ꯅꯆꯥ ꯑꯅꯤꯁꯦ ꯀꯣꯜꯂꯒ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯧꯀꯣ ꯏꯃꯥ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯃꯥ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯑꯩꯗꯤꯅꯦ ꯇꯜꯂꯗꯤ ꯍꯦꯛꯇ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯁꯨꯝꯅ ꯇꯈꯦꯜꯂꯩ ꯏꯃꯨꯡꯗ ꯂꯩꯍꯧꯏ ꯗꯥꯗꯥ ꯅꯆꯜ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯤꯡꯈꯩ ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯅꯥꯕꯗꯣ ꯊꯨꯅ ꯐꯕ ꯑꯣꯏꯌꯨꯀꯣ ꯀꯔꯤꯅꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯆꯠ ꯃꯧꯗꯨꯕꯨ ꯀꯔꯤꯅꯣ ꯆꯥꯛ ꯏꯁꯤꯡꯒ ꯂꯥꯡꯗ꯭ꯔꯕ ꯖꯥꯠꯂꯣ ꯌꯥꯔꯦ ꯗꯥꯗꯥ ꯀꯣꯟꯅ ꯑꯃꯨꯛ ꯆꯥꯔꯒꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯐꯖꯕꯤ ꯆꯠꯈ꯭ꯔꯦ ꯐꯖꯕꯤꯅ ꯇꯧꯖꯔꯤꯕꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯋꯥꯔꯛꯄꯗꯨ ꯏꯀꯥꯏꯗꯅ ꯇꯧꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯨꯟꯖꯕꯤꯅꯗꯤ ꯐꯠꯇꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯨ ꯇꯧꯔꯤꯕꯁꯤꯕꯣ ꯁꯦꯟꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯉꯥꯡꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗ ꯏꯃꯨꯡꯗ ꯃꯃꯥ ꯃꯆꯥ ꯖꯨꯔꯨ ꯇꯧꯅꯔꯒ ꯆꯠꯈ꯭ꯔꯦꯅꯦꯁꯦ ꯑꯩꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔꯦꯗꯅ ꯇꯈꯦꯜꯂꯩ ꯊꯣꯛꯂꯛꯏ ꯆꯤꯡꯈꯩꯅ ꯀꯩꯅꯣ ꯏꯃꯥꯗꯣ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯣ ꯍꯥꯏꯔꯤꯕꯅꯤ ꯌꯥꯗꯦ ꯀꯣꯟꯅ ꯆꯥꯔꯒꯦ ꯀꯔꯤ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯏꯃꯨꯡꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯀꯩꯁꯨ ꯁꯥꯗꯦꯗ ꯁꯨꯝ ꯏꯃꯨꯡꯗ ꯂꯩꯕꯒꯤ ꯋꯥꯅꯤ ꯉꯥꯏꯈꯣꯅꯦ ꯐꯝꯃꯨꯅꯦ ꯋꯥ ꯑꯃ ꯈꯟꯅꯁꯤꯅꯦ ꯀꯩ ꯋꯥꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯉꯝꯗꯗꯅ ꯂꯩꯔꯕꯅꯤ나 ꯑꯩꯈꯣꯏ ꯁꯨꯝ ꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯏ ꯄꯥꯕꯅ ꯁꯨꯒꯗꯕꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯉꯝꯂꯣꯏ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯑꯩꯅ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯊꯕꯛ ꯁꯨꯕ ꯈꯔ ꯆꯠꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡꯁꯤ ꯀꯃꯥꯏ ꯇꯧꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯨ ꯍꯥꯏꯕ ꯀꯗꯥꯏꯗꯩꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯁꯨꯔꯛꯇꯦ ꯃꯅꯥ ꯑꯝꯇ ꯍꯩꯗꯧ ꯃꯥꯟꯗꯦ ꯀꯅꯥꯁꯨ ꯑꯩꯅ ꯄꯣꯛꯂꯛꯄ ꯅꯠꯇꯦꯅꯦ ꯇꯝꯂꯒ ꯍꯩꯔꯛꯄ ꯉꯥꯛꯇꯅꯤꯅꯦ ꯅꯪꯅ ꯁꯨꯗ꯭ꯔꯗꯤ ꯏꯃꯨꯡꯁꯤ ꯀꯃꯥꯏꯅ ꯄꯥꯟꯒꯅꯤ ꯑꯩꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯗꯣꯏꯅꯣ ꯀꯗꯥꯏꯗ ꯀꯅꯥꯒ ꯆꯠꯂꯒ ꯁꯨꯗꯣꯏꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯆꯠꯂꯤꯁꯤꯗꯤ ꯃꯣꯏꯁꯨ ꯁꯨꯝ ꯁꯨꯔꯒ ꯍꯩꯔꯛꯄ ꯉꯥꯛꯇꯅꯤꯅꯦ ꯑꯁꯨꯝꯅ ꯆꯤꯡꯈꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯛꯄꯗꯒꯤ ꯇꯈꯦꯜꯂꯩ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯑꯩꯕꯨ ꯊꯕꯛ ꯁꯨꯕ ꯍꯩꯒꯗ꯭ꯔꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯍꯩꯗꯤ ꯍꯩꯅꯔꯣꯏꯍꯦ ꯁꯣꯝꯗꯅ ꯆꯤꯡꯈꯩꯅ ꯈꯜꯂꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯁꯦꯜ ꯊꯣꯛꯂꯤꯉꯩꯗꯗꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯨꯡꯁꯤꯗ ꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯁꯨꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯆꯥꯒꯅꯤ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯍꯥꯏꯗꯨꯗꯤ ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯋꯥꯅꯤ ꯅꯤꯅꯤ ꯁꯨꯅ ꯀꯩꯁꯨ ꯄꯤꯌꯨ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯋꯥꯈꯜꯁꯦ ꯑꯃꯨꯛꯁꯨ ꯋꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯝ ꯐꯖꯕꯤ ꯁꯨꯡ ꯐꯤꯔꯥꯜ ꯆꯥꯕꯤ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯌꯦꯡꯅꯤꯡꯕ ꯄꯥꯝꯕ ꯐꯥꯎꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯁꯛꯇꯥꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯃꯤꯠ ꯉꯥꯎꯗ꯭ꯔꯕꯗꯤ ꯐꯩ ꯉꯥꯎꯈ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯡ ꯌꯥꯗꯕ ꯑꯩꯒ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯅꯤꯁꯤꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯕꯨ ꯊꯥꯗꯕꯗꯤ ꯌꯥꯗꯦ ꯆꯨꯝꯅ ꯆꯠꯀꯦ ꯂꯥꯟꯅ ꯆꯠꯀꯦ ꯍꯥꯏꯗꯨꯗꯤ ꯃꯥꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯐꯖꯕꯤ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯥꯅ ꯉꯥꯡꯍꯧꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯇꯥꯔꯒ ꯀꯔꯤꯅꯤ ꯈꯟꯗꯣꯏꯅꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯊꯕꯛ ꯑꯃꯇ ꯁꯨꯔꯛꯇꯕꯅꯤ ꯑꯗꯨꯅ ꯃꯥ ꯍꯩꯅꯔꯝꯂꯔꯣꯏ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯁꯨꯕ ꯉꯝꯂꯤꯀꯥꯟꯗꯗꯤ ꯃꯅꯤꯡ ꯇꯧꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯁꯨ ꯃꯔꯥꯏꯕꯛꯇꯤ ꯊꯤꯔꯤ ꯑꯗꯨꯅ ꯏꯆꯥꯗꯣ ꯃꯈꯨꯠꯇ ꯁꯦꯜ ꯄꯥꯏꯗꯗꯅ ꯃꯁꯥꯗꯣ ꯍꯩꯅꯗ꯭ꯔꯦꯅꯦ ꯇꯧꯔꯤꯗꯣ ꯑꯩꯕꯨ ꯋꯥꯁꯤꯕꯨ ꯏꯆꯥ ꯅꯨꯄꯥꯗ ꯍꯥꯏꯁꯤꯔꯅꯦ
ꯍꯥꯏꯔꯣꯏꯗ ꯃꯧꯁꯤ ꯇꯥꯈ꯭ꯔꯒ ꯃꯥꯅ ꯀꯩꯁꯨ ꯎꯁꯤꯠꯂꯣꯏ ꯑꯁꯨꯝꯅ ꯐꯖꯕꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯋꯥꯖꯔꯝꯃꯤ ꯊꯕꯛ ꯁꯨꯐꯝꯗꯅꯤ ꯁꯥꯈꯤꯅ ꯇꯈꯦꯜꯂꯩ ꯅꯪꯕꯨ ꯍꯩꯕꯨ ꯍꯩꯅꯒꯗ꯭ꯔꯥ ꯇꯧꯔꯤꯕꯗꯨꯕꯣ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯍꯩꯔꯣꯏ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯅꯝꯗꯅ ꯊꯥꯔꯛꯂꯤꯕꯅꯤ ꯇꯧꯔꯤꯁꯦ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ ꯋꯥꯗꯧꯔꯤ ꯄꯣꯠꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤꯅꯦ ꯅꯪꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯁꯦ ꯅꯨꯡꯁꯥꯅ ꯆꯦꯈꯥꯏꯔꯦ ꯇꯧꯔꯤꯁꯦ ꯅꯪꯅꯦ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯅ ꯁꯨꯕꯁꯤ ꯌꯦꯡꯂꯒ ꯁꯨꯔꯛꯎ ꯀꯣꯏꯕꯦꯝꯃ ꯇꯈꯦꯜꯂꯩ ꯅꯁꯛꯅꯤꯅ ꯇꯧꯅꯦ ꯇꯧꯗꯧꯔꯤꯕ ꯊꯕꯛꯁꯤꯅꯦ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯗꯦꯗ ꯅꯠꯇꯦ ꯅꯪꯅ ꯅꯁꯛ ꯑꯗꯨꯛ ꯌꯥꯝ ꯐꯖꯔꯤꯕꯗꯨꯕꯨ ꯀꯔꯤ ꯆꯥꯒꯦ ꯍꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯣ ꯃꯥꯗꯤꯅꯦ ꯃꯤꯅ ꯆꯥꯟꯅꯗꯕ ꯃꯌꯥꯝ ꯆꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯑꯦ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯂꯤꯗꯨꯕꯣ ꯅꯪꯅ ꯐꯅꯌꯥꯝ ꯆꯥꯔꯁꯨ ꯃꯥꯅ ꯐꯖꯔꯤꯁꯤ ꯁꯨꯃꯥꯏꯅ ꯐꯖꯧꯏꯗꯤ ꯀꯩꯁꯨ ꯌꯥꯔꯔꯣꯏ ꯅꯆꯥ ꯑꯅꯤ ꯁꯨꯔꯕ ꯀꯥꯟꯁꯤꯗ ꯁꯛꯀ ꯑꯃꯨꯛ ꯐꯖꯅꯤꯡꯂꯤꯕꯣꯏꯔꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ ꯁꯛ ꯐꯖꯔꯒ ꯍꯌꯦꯡ ꯇꯞ ꯇꯥꯈꯩ ꯀꯦꯔꯒ ꯅꯆꯥ ꯃꯀꯣꯛ ꯄꯥꯠꯄ ꯑꯅꯤꯗꯨ ꯄꯨꯔꯒ ꯆꯠꯀꯦ ꯍꯥꯏꯔꯤꯔꯣ ꯍꯦꯔꯥ ꯅꯪꯁꯨ ꯅꯆꯤꯟꯗꯤ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯅꯪꯁꯨ ꯐꯖꯅꯤꯡꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦꯗ ꯅꯆꯤꯟꯅ ꯑꯃ ꯊꯃꯣꯏꯗꯅ ꯑꯃ ꯇꯧꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯖꯩꯌꯦ ꯑꯩꯗꯤ ꯁꯨꯝꯅ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨꯔꯣ ꯃꯥꯗꯤꯅꯦ ꯊꯕꯤꯁꯨ ꯍꯤꯡꯅ ꯆꯥꯏꯗꯣ ꯀꯣꯕꯤꯁꯨ ꯍꯤꯡꯅ ꯆꯥꯏ ꯍꯥꯏꯕꯅꯤ ꯃꯤꯅ ꯉꯝꯅꯗꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯅꯣꯛꯃꯤꯟꯅꯩ ꯑꯣ ꯈꯪꯉꯦ ꯑꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯋꯥꯅꯤꯅ ꯑꯁꯨꯝꯅ ꯁꯨꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨ ꯊꯕꯛ ꯁꯨꯅ ꯅꯣꯛꯄꯣꯏ ꯂꯥꯡꯕꯣꯏ ꯇꯧꯔꯒ ꯁꯨꯅꯔꯤ ꯃꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛꯇꯨꯒꯤ ꯃꯄꯨ ꯕꯤꯍꯥꯔꯤ ꯂꯥꯛꯏ ꯕꯤꯍꯥꯔꯤ ꯁꯦꯜ ꯄꯥꯏꯕꯗ ꯍꯥꯏꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯐꯖꯕ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ ꯃꯥꯅ ꯍꯦꯛꯇ ꯀꯔꯟ ꯇꯥꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅꯨꯏꯗ ꯃꯌꯥꯝꯁꯦ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯑꯁꯨꯝꯅ ꯕꯤꯍꯥꯔꯤꯅ ꯅꯍꯥꯟ ꯃꯈꯩ ꯌꯥꯎꯗꯕ ꯇꯈꯦꯜꯂꯩ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩ ꯎꯗꯕ ꯃꯤ ꯑꯃ ꯎꯏꯗ ꯃꯁꯛꯄꯨ ꯌꯥꯝ ꯐꯖꯔꯤꯅꯦ ꯑꯃꯅ ꯇꯞꯅ ꯍꯥꯏꯖꯩ ꯍꯧꯔꯥ ꯇꯧ ꯃꯁꯤꯒꯤ ꯃꯤꯁꯦ ꯂꯥꯛꯑꯗꯤ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯅ ꯁꯨꯔꯤꯁꯦ ꯀꯩꯝꯇ ꯍꯥꯏꯗꯦ ꯉꯁꯤ ꯇꯈꯦꯜꯂꯩ ꯌꯥꯎꯕ ꯎꯕꯁꯤꯗ ꯃꯃꯤꯠꯁꯦ ꯍꯧꯗꯣꯡꯅ ꯉꯥꯜꯂꯛꯑꯝꯗꯥꯏꯁꯤꯉꯩ ꯇꯧꯔꯤꯁꯦ ꯍꯩ ꯁꯈꯤ ꯅꯣꯏꯕꯨ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯃꯤ ꯍꯦꯛꯇ ꯌꯥꯎꯍꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯣ ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯒꯤ ꯇꯥꯇꯣ ꯁ꯭ꯋꯥꯏꯗ ꯇꯧꯔꯅꯨ ꯑꯩꯈꯣꯏꯅ ꯌꯥꯅꯤ ꯈꯪꯗꯅ ꯄꯨꯔꯛꯂꯤꯕꯅꯤ ꯅꯃꯤꯠꯇꯣ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯈꯤꯇ ꯌꯦꯡꯂꯅꯨ ꯃꯄꯨ ꯄꯥꯟꯈ꯭ꯔꯕꯤ ꯂꯩꯔꯥꯡꯅꯤ ꯁꯝꯕꯜ ꯆꯦꯠꯅ ꯈꯥꯔꯒ ꯂꯩꯔꯤꯕ ꯀꯥꯟꯅꯔꯣꯏꯌꯦ ꯃꯁꯛꯁꯤꯒ ꯌꯥꯝ ꯍꯩꯔꯦꯗ ꯃꯄꯨ ꯄꯥꯟꯈ꯭ꯔꯕꯤ ꯀꯩ ꯑꯩꯗꯤ ꯆꯨꯝꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯣꯏꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯏ ꯀꯔꯤꯅꯣ ꯑꯩꯅ ꯃꯥ ꯁꯨꯝ ꯊꯕꯛ ꯁꯨꯕꯁꯤꯗ ꯄꯛꯆꯗꯦꯅ ꯁꯅꯥ ꯂꯨꯄꯥꯅ ꯇꯦꯛꯊꯈꯩ ꯁꯤꯔꯒ ꯀꯦꯔꯒ ꯂꯩꯗꯧꯕꯁꯤꯅ ꯑꯃꯣꯠꯄ ꯁꯨꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯄꯥꯒꯤ ꯍꯋꯥꯏ ꯃꯇꯣꯟꯅꯣꯅꯦ ꯇꯈꯦꯜꯂꯩꯅ ꯁꯣꯟꯖꯩ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯨ ꯃꯁꯛꯅꯤꯅ ꯇꯤꯂꯥꯏꯈꯨꯝꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯍꯣ ꯅꯤꯌꯣꯝꯒꯤꯗꯤ ꯑꯩꯒꯤ ꯊꯕꯛ ꯁꯨꯕꯅꯤꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯌꯥꯔꯦ ꯄꯨꯔꯛꯂꯕꯅꯤꯅ ꯑꯗꯨꯝ ꯌꯥꯎꯍꯜꯂꯨ ꯃꯁꯛ ꯐꯖꯕ ꯃꯣꯏꯅ ꯑꯩꯒꯤꯗ ꯊꯕꯛ ꯁꯨꯕꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯤꯕꯅꯤꯅꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯍꯥꯔꯤ ꯆꯠꯈ꯭ꯔꯦ ꯑꯃꯅ ꯍꯥꯏꯔꯛꯏ ꯇꯈꯦꯜꯂꯩ ꯏꯕꯦꯝꯃ ꯅꯪ ꯈꯔ ꯆꯦꯛꯁꯤꯜꯂꯨꯍꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯄꯨꯔꯥ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯇꯥꯠ ꯄꯥꯠ ꯍꯩꯈ꯭ꯔꯕ ꯃꯥꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯁꯨꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯁꯨꯔꯕ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯁꯨ ꯃꯇꯨ ꯑꯅꯤꯅꯤ ꯂꯩꯔꯤꯁꯦ ꯁꯈꯤꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯉꯛꯄꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯅꯨꯄꯤꯗ ꯆꯣꯛꯈ꯭ꯔꯕ ꯃꯁꯛꯄꯨ ꯈꯔ ꯐꯖꯔꯕꯗꯤ ꯂꯣꯏꯔꯦ ꯃꯥꯒꯤꯗꯤ ꯑꯃꯣꯝꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯌꯦꯟꯕꯤꯗ ꯐꯥꯎꯕ ꯀꯣꯏꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯇꯈꯦꯜꯂꯩ ꯅꯪꯅꯦ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯕ ꯌꯥꯗꯦꯀꯣ ꯏꯕꯦꯝꯃ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯕꯗꯅꯥꯝ ꯆꯥꯅꯤꯀꯣ ꯇꯈꯦꯜꯂꯩꯅ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯥꯅ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯅ ꯏꯃꯥ ꯏꯕꯥꯏꯗꯨꯕꯨ ꯈꯔ ꯐꯠꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯍꯧꯔꯤꯒꯦ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯑꯣꯡꯗꯨꯒ ꯃꯥꯗꯤ ꯍꯩꯅꯗꯕꯗ ꯂꯣꯏꯔꯝꯂꯅꯤꯅꯦ ꯍꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯟꯅ ꯆꯥꯔꯤ ꯃꯥꯜꯂꯦ ꯈꯪꯗꯦꯗ ꯅꯆꯦꯅ ꯈꯔ ꯁꯨꯕ ꯅꯣꯝꯕ ꯍꯩꯇꯕꯒ ꯌꯥꯝ ꯋꯥꯍꯧꯔꯦ ꯃꯣꯏ ꯏꯃꯨꯡꯗꯣ ꯁꯥꯟꯇꯤꯅ ꯏꯅꯝꯃꯁꯨ ꯍꯩꯇꯦ ꯍꯥꯏꯗꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯀꯩꯅꯣ ꯇꯥꯗꯗꯨꯅ ꯉꯝꯂꯤꯀꯥꯟꯗꯗꯤ ꯀꯔꯤꯁꯨ ꯁꯨꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯥꯗꯗꯣ ꯉꯝꯗꯗꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯏꯅꯝꯃꯅ ꯁꯨꯗ꯭ꯔꯗꯤ ꯀꯅꯥꯅ ꯁꯨꯗꯣꯏꯕ ꯑꯗꯨꯅꯤꯅꯦꯍꯦ ꯑꯩꯅꯁꯨ ꯈꯔ ꯁꯨꯗꯅ ꯆꯠꯇꯅ ꯇꯧ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯍꯧꯅꯕꯤ ꯑꯩꯗꯤ ꯂꯩꯁꯥꯔꯤꯀꯥꯟꯗꯒꯤ ꯁꯨꯕ ꯆꯠꯄ ꯍꯩꯖꯔꯛꯇꯦ ꯍꯥꯏꯕꯗꯨꯅꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯛꯇꯅ ꯁꯨꯅꯔꯕ ꯃꯇꯝꯁꯤꯗꯕꯨ ꯑꯩꯗꯤ ꯍꯩꯇꯦ ꯍꯥꯏꯗꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯟꯇꯤ ꯆꯪꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯆꯠꯈ꯭ꯔꯦ ꯐꯖꯕꯤꯅ ꯈꯟꯖꯩ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯂꯤꯕꯅꯤꯅꯦ ꯑꯗꯨꯒ ꯑꯃꯗꯨꯅ ꯉꯥꯡꯍꯧꯔꯤꯕ ꯃꯌꯥꯝꯗꯨꯒ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯌꯨꯝꯁꯤꯗ ꯀꯣꯛ ꯍꯦꯛ ꯂꯥꯛꯇꯧ ꯃꯥꯜꯂꯤꯅꯦ ꯃꯥꯗꯣ ꯑꯁꯨꯝꯅ ꯐꯖꯕꯤ ꯃꯆꯥꯒꯤꯗꯃꯛ ꯋꯥꯖꯩ ꯇꯈꯦꯜꯂꯩ ꯊꯕꯛ ꯁꯨꯕ ꯇꯜꯂꯝꯕꯗꯣ ꯍꯧꯖꯤꯛ ꯕꯤꯍꯥꯔꯤ ꯊꯦꯡꯅꯕꯗꯒꯤ ꯃꯥ ꯇꯟꯈꯤꯗ꯭ꯔꯦ
ꯕꯤꯍꯥꯔꯤꯒ ꯃꯥꯒ ꯃꯤꯠꯀꯤ ꯂꯥꯟ ꯍꯧꯅꯔꯛꯏ ꯅꯣꯡꯃ ꯇꯈꯦꯜꯂꯩ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯅꯨꯄꯥ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯊꯕꯛ ꯁꯨꯕꯁꯦ ꯑꯍꯥꯟꯕꯗꯗꯤ ꯍꯩꯅꯗꯧ ꯃꯥꯜꯂꯝꯗꯦ ꯑꯗꯨꯒ ꯁꯤꯗꯤ ꯁꯨꯝ ꯁꯨꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯤ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯗꯦꯗ ꯁꯦꯜꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯂꯧꯏ ꯃꯄꯨꯗꯨꯅ ꯁꯦꯜꯁꯨ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯑꯗꯨꯝ ꯄꯤꯔꯛꯏ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝ ꯍꯩꯅꯈꯤꯗꯅ ꯇꯣꯛꯎ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯏꯁ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯑꯗꯨꯝ ꯁꯨꯕꯤꯒꯦ ꯍꯥꯏꯁꯤꯅꯤ ꯁꯤ ꯉꯁꯤꯒꯤ ꯁꯦꯜꯅꯤ ꯅꯪ ꯄꯥꯏꯁꯤꯜꯂꯣ ꯍꯩ ꯀꯩꯅꯣꯅꯦ ꯅꯪꯅ ꯄꯥꯏꯔꯒ ꯑꯔꯩ ꯂꯩꯇ ꯑꯗꯨꯝ ꯁꯤꯜꯂꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯁꯤꯕꯣ ꯇꯈꯦꯜꯂꯩ ꯃꯆꯥ ꯑꯅꯤꯗꯨ ꯀꯧꯁꯤꯜꯂꯒ ꯃꯥꯅ ꯂꯩꯔꯛꯄ ꯉꯥꯃꯨꯛꯇꯨ ꯄꯤꯖꯩ ꯍꯦꯟꯊꯣꯏꯅ ꯌꯥꯝ ꯍꯥꯎꯏ ꯏꯃꯥ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯁꯤꯕꯣ ꯏꯕꯨꯡꯉꯣ ꯍꯥꯎꯇ꯭ꯔꯥ ꯍꯥꯎꯏ ꯏꯃꯥ ꯍꯌꯦꯡꯁꯨ ꯂꯩꯕꯤꯌꯨꯀꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯏꯃꯥꯅ ꯁꯤꯗꯩꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯔꯗꯕꯅꯤ ꯃꯧ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯍꯥ ꯁꯦꯜꯅ ꯀꯌꯥꯝ ꯐꯪꯂꯤꯕ ꯇꯈꯦꯜꯂꯩ ꯈꯨꯝꯐꯝ ꯈꯪꯗꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯀꯩꯅꯣꯅꯦ ꯌꯥꯝ ꯋꯥꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯨꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯍꯧꯅꯔꯒ ꯁꯨꯕꯅꯤ ꯁꯦꯜꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯣꯏꯕꯒ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯐꯔꯦ ꯐꯔꯦ ꯏꯃꯧꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯑꯗꯨ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯝꯕ ꯁꯨꯒꯗꯕꯅꯤ ꯑꯩꯅꯁꯨ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯁꯨ ꯑꯣꯏꯗ꯭ꯔꯦ ꯄꯥꯕꯅ ꯀꯔꯤꯒꯤ ꯁꯨꯗꯣꯏꯅꯣ ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯄꯥꯕ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯕꯤꯌꯨ ꯄꯨꯄꯨ ꯌꯦꯡꯉꯣ ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯕꯒꯤ ꯋꯥꯅꯤ ꯅꯍꯥꯟꯈꯩ ꯉꯥꯃꯣꯛ ꯂꯩꯌꯣ ꯍꯥꯏꯕꯗ ꯁꯥꯎꯕꯗꯣ ꯉꯁꯤꯗꯤ ꯂꯩꯔꯛꯄꯩ ꯋꯥꯅꯤ ꯇꯨ ꯍꯥꯎꯋꯦ ꯌꯥꯝꯅ ꯅꯃꯥꯅ ꯂꯩꯔꯛꯏꯔꯣ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯅꯤ ꯁꯣꯏꯗꯅ ꯂꯩꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯂꯩꯕꯗ ꯁꯦꯜ ꯑꯁꯣꯏꯕ ꯍꯟꯅꯅꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯍꯥꯞꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯑꯁꯤꯕꯨ ꯋꯥꯅꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯉꯥꯡꯂꯤꯕꯁꯦ ꯌꯦꯡꯉꯨ ꯑꯩꯕꯨ ꯏꯆꯥ ꯌꯥꯝ ꯅꯨꯡꯁꯤꯗꯕꯗꯧꯅ ꯆꯤꯡꯈꯩꯅ ꯅꯪ ꯍꯦꯛ ꯇꯧꯕꯗꯣ ꯑꯗꯨꯗ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯃꯣꯏ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯩ ꯇꯈꯦꯜꯂꯩ ꯒꯨꯝꯚꯤꯔꯅ ꯃꯤ ꯌꯣꯠꯂꯝꯗꯥꯏꯗ ꯇꯥꯠ ꯇꯧꯕꯗꯧꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯃꯀꯨꯕꯣꯛ ꯃꯌꯥꯝꯗꯨꯗ ꯇꯥꯠ ꯇꯧꯔꯝꯃꯤ ꯁꯣꯝꯗꯅ ꯃꯥꯅ ꯕꯤꯍꯥꯔꯤꯗꯒꯤ ꯊꯦꯝꯗꯨꯅ ꯁꯦꯜ ꯀꯌꯥ ꯂꯧꯊꯣꯛꯂꯝꯃꯤ ꯕꯤꯍꯥꯔꯤꯁꯨ ꯇꯈꯦꯜꯂꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯝꯃꯤ ꯅꯣꯡꯃ ꯊꯕꯛ ꯁꯨꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯁꯥꯈꯤꯅ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯩꯈꯣꯏꯁꯦ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝ ꯑꯃꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯛꯄꯁꯦ ꯅꯣꯡꯃꯇ ꯃꯇꯝ ꯆꯥꯅ ꯈꯨꯠꯁꯨꯃꯟ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯛꯇꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯁꯤ ꯇꯈꯦꯜꯂꯩ ꯍꯦꯛ ꯌꯥꯎꯔꯛꯄꯗꯒꯤ ꯁꯦꯜꯒꯁꯤ ꯃꯇꯝ ꯆꯥꯅ ꯄꯤꯔꯦ ꯁꯤꯅꯤ ꯃꯁꯛ ꯐꯖꯕ ꯃꯤ ꯌꯥꯎꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯔꯤꯁꯤ ꯑꯃꯅ ꯑꯃꯨꯛ ꯀꯥꯟꯅꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯀꯣꯟꯅ ꯕꯗꯅꯥꯝ ꯆꯥꯕ꯭ꯔꯥ ꯍꯥꯏꯁꯨ ꯈꯪꯕ ꯅꯠꯇꯦꯀꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯈꯦꯜꯂꯩ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯅꯣꯏ ꯅꯨꯄꯥꯅ ꯑꯩꯈꯣꯏꯕు ꯕꯗꯅꯥꯝ ꯆꯥꯅꯕ ꯊꯕꯛꯅꯤ ꯅꯪ ꯋꯥꯈꯜ ꯈꯔ ꯈꯟꯊꯧ ꯅꯆꯥ ꯅꯋꯥ ꯂꯩꯔꯤꯕ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯄꯥꯝꯗꯦꯀꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣꯏ ꯕꯦꯝꯃ ꯉꯥꯅꯝꯅ ꯏꯁꯤꯡꯅ ꯃꯊꯤ ꯐꯥꯏꯕ ꯎꯔꯤꯕ ꯑꯩꯈꯣꯏꯅ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯀꯔꯤꯒꯤ ꯈꯪꯗꯅꯤꯒꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯌꯦꯡꯕꯅꯤ ꯅꯪꯒ ꯕꯤꯍꯥꯔꯤꯒꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯅꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯅꯪ ꯑꯁꯨꯝꯅ ꯇꯧꯗ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯌꯥꯎꯒꯅꯨ ꯍꯥꯏꯗꯅ ꯍꯦꯔꯥ ꯅꯣꯏꯁꯨ ꯄꯪꯉꯥꯏ ꯍꯥꯏꯔꯦ ꯃꯥꯅ ꯁꯨꯝ ꯄꯪꯉꯥ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣ ꯅꯣꯏꯅ ꯚꯥꯞ ꯐꯠꯇꯅ ꯈꯜꯂ ꯃꯥꯜꯂꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯋꯥꯊꯣꯛ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯏꯋꯥꯅ ꯌꯨꯝꯗ ꯆꯪꯍꯟꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯗꯨꯅ ꯇꯈꯦꯜꯂꯩ ꯏꯕꯦꯝꯃ ꯅꯪ ꯌꯥꯔꯗꯤ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯂꯥꯛꯂꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯀꯔꯤ ꯇꯧꯈꯤꯕ ꯂꯩꯗꯅꯅꯣ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯁꯨ ꯊꯕꯛꯁꯤ ꯁꯨꯗ꯭ꯔꯕꯗꯤ ꯏꯃꯨꯡ ꯀꯃꯥꯏꯅ ꯄꯨꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯀꯥꯟꯗ ꯕꯤꯍꯥꯔꯤ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯊꯕꯛ ꯁꯨꯕ ꯋꯥꯔꯕ꯭ꯔꯥ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯔꯤꯁꯤꯕꯣ ꯋꯥꯔꯒꯅ ꯀꯣꯛꯇꯣꯛꯑꯣ ꯀꯩꯅꯣ ꯑꯇꯩ ꯂꯩꯔꯤꯁꯤꯡꯁꯤꯅ ꯃꯥꯏ ꯁꯨꯖꯟ ꯂꯥꯛꯑꯣ ꯁꯦꯜ ꯂꯧꯔꯨ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯍꯥꯔꯤ ꯆꯠꯈ꯭ꯔꯦ ꯑꯃꯅ ꯍꯥꯏꯔꯛꯏ ꯊꯕꯛ ꯁꯨꯕ ꯂꯣꯏꯗꯧ ꯃꯇꯝꯗꯤ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯇꯣꯛꯑꯣ ꯍꯥꯏꯔꯝꯂꯤꯕꯁꯦ ꯁꯦꯜ ꯂꯧꯔꯨ ꯂꯥꯛꯑꯣ ꯀꯥꯏꯅ ꯍꯥꯟꯅꯗꯤ ꯈꯤꯇꯪ ꯍꯦꯛꯇ ꯐꯝꯕ ꯎꯕ ꯌꯥꯕ ꯅꯠꯇꯦ ꯍꯦꯛꯇ ꯉꯥꯡꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯋꯥꯔꯗꯤ ꯇꯣꯛꯑꯣ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣ ꯀꯌꯥꯗ ꯈꯦꯠꯅꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯁꯥꯈꯤꯅ ꯍꯣ ꯑꯗꯨꯕꯨꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯇꯈꯦꯜꯂꯩ ꯌꯥꯎꯔꯛꯄꯁꯤꯗ ꯃꯥꯒꯤ ꯀꯥꯡꯕꯨꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯇꯩꯅꯁꯨ ꯑꯩꯈꯣꯏꯅ ꯉꯟꯅ ꯍꯟꯈꯤꯕꯁꯤ ꯎꯕꯗ ꯁꯥꯎꯅꯔꯤꯕꯅꯤ ꯀꯩꯅꯣ ꯇꯈꯦꯜꯂꯩꯅ ꯀꯩꯅꯣ ꯃꯤꯅ ꯋꯥꯔꯗꯤ ꯇꯣꯛꯑꯣ ꯍꯥꯏꯔꯁꯤꯕꯨ ꯇꯣꯛꯂꯁꯤ ꯁꯦꯜ ꯂꯧꯔꯨꯁꯤ ꯂꯥꯛꯑꯣ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯁꯥꯈꯤꯅ ꯐꯅꯤ ꯌꯥꯝ ꯐꯅꯤꯕ ꯀꯣꯟꯅ ꯃꯊꯥ ꯁꯥꯗꯧꯕꯗꯨꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯁꯦꯜ ꯂꯧꯕ ꯆꯪꯅꯔꯛꯏ ꯕꯤꯍꯥꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯇꯈꯦꯜꯂꯩꯒꯤ ꯀꯥꯡꯕꯨꯗꯤ ꯉꯟꯅ ꯍꯟꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯃꯌꯥꯝꯒ ꯅꯣꯏꯒ ꯃꯥꯟꯅꯕ ꯌꯥꯔꯣꯏꯀꯣ ꯋꯥꯔꯗꯤ ꯃꯇꯝ ꯌꯧꯗ꯭ꯔꯁꯨ ꯍꯦꯛꯇ ꯍꯜꯂꯨ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯅꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯣ ꯁꯦꯜꯁꯤ ꯂꯧꯅꯔ ꯑꯗꯨꯒ ꯌꯧꯔꯨ ꯉꯁꯤꯒꯤꯗꯤ ꯑꯇꯩ ꯀꯥꯡꯕꯨꯁꯤꯗꯤ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯗꯨꯝ ꯁꯨꯖꯈꯤꯁꯠ ꯑꯁꯨꯝꯅ ꯇꯈꯦꯜꯂꯩꯒꯤ ꯀꯥꯡꯕꯨꯗꯨ ꯃꯃꯤꯠ ꯀꯨꯏꯔꯨꯞ ꯌꯦꯡꯅꯔꯒ ꯁꯦꯜꯗꯨ ꯂꯧꯔꯒ ꯆꯠꯅꯈ꯭ꯔꯦ ꯇꯈꯦꯜꯂꯩ ꯃꯌꯨꯝ ꯃꯄꯥ ꯌꯧꯔꯗꯨꯅ ꯆꯪꯍꯧꯔꯦ ꯁꯥꯈꯤꯅ ꯍꯥꯏꯔꯛꯏ
khoi kainom di khana bana sumgan handak bihari ni tawri basya masi apha banate mana ta khelei sia humba ya na bu khotna bada minung si saw ba sari basya ko nei khoi khonthi sa banatana kaisu khana bu phangloi ko amana muk haire hoine masai su khoi ta khelei kainaga hekta haire natro wado chumna haidaba khoina haiba mi yauri sakhina aduni hausi ai khoi sopa nangri kansida ta khelei sia ai khoi gi maraktagi to khan mana sungani khali mana tawri bado khoi su loina khangi bihari na phaniyam na hairasu nupi mana onsindraga bu hekta yaba nati adudi nati masu mamit wo manawo tawbaduda bihari su yarani khangdana tawraklibani amana mu haire ai dinya khoi khangandana moyani soitan unaramgani haina khali khoi dana takeleina kaisu yaujadabaga sadana tawrisi asumna ngangnaraga moy mayumda hanjanaki nongma bihari ga takeleiga asikpu mafam amada wari sarami bihari na takelei miyoi bai khoise matam kitang hingbasida kai yuwani hingdoi ha ngai hinggadabani ai leringai da nangna kari yuwani hingdoi ngasi sini hayeng sini khangdraba punsise hinglingai sida nungai ni hinggadabani is yam hayeng ni ngangbadi natro nupi ani lon banoigi khajak amadana amahai amadana amahai so tawbadunani nang nengonda harise natro nangi nupi ani duna seba tawbada pelakdradana aingonda miyen karalamuk taraklibaneba natro hirata khile dumaina hainuda nasak adu yamna phajabi nangna nungsa marakta thabak wana subado sum nungai te haidana aigi nangta nungaina leiru law haibagi wani kai hayeng nangi nupi ani duna aibu phuraga talaklabadi mado nang tainaba ngamgadro ha hirata khile dumaina haiganuda aishnu pani kai moisu moigi thokpadum leijani kai nupi aisi ani longera manga longera apamado lawgadabani kai nangna da yabiyo moigi di kaisu khalun is lauramdai tengna manbi khainaramdai yong manbi haiba kadarduni ni nangise yamnu pa thokpagi wani ni takhilei ai hage thaw nangi nu pa lei haiba ikhangi adubu ma thabak suba ngamchre natro nasak aduk phajabi sungpiral sarabi tanau khrabi nangna nungsa marakta wana thabak subado ai yengba ngamde nangi nu pa gi manakta leiraga wana lendau saru ai gi nakta maharani gum leijaru law haibani ai gi nakta leirabadi nangi kari walkani ha sanana punggam igomdana setning base chaning bada sa tawdum leibado nang pamdabra haisibo nupa noina nupi loning basidi loningi dako ani leirabdu phawba penjibane natro nupa na nupi lawramdai da tawba tatsidi hai khrazat aduga lawra kandana nupi bu otpi ba naibiba nangi ma ungsidi hayeng ai leira kandasu phajabi mamuk thengnaradi adusu muk lawge hairakani ne aigidi nang loirigai dai mu hana yenglaroi onthokna mankredako nupi thembadi yam hairene adunani nupi yam libado asumna bihari na takeleibu yam thajahalami takelei hanagi khongsat ka manaraktaba ubada chingkhai mabukningda singnaba phawre baba kaino wasidi khoi mase asuk thengna phaw halaktrisibo khangdene nan khai halakpu matamdi ngasaina oirabani kadai damuk chatkrabanu khangjene nganbani ngai tawre baba ima halaktre achaput leirakani hayambani baba ima thirusilao nganba halaklan nang ningai tawgunuko halani haraga suan solakte noina chin thiri natra asumna nganbana ningai tawduna kappadu tabada kunjabi sanglei hai nganba karigino nangna kaplibuduna kaidawragi subo chingkhaina baba mama halakte haiduna kaplibani ye hausik phawba halaktriba harisibo maraina hanjaraklanida kappanuse upune wari libigi lause tali kaisu ai wari taningdi achapot chaningi chingkhaina aingonda social amta leite nama halaknaga natrabadi tose lani haibani nang nganba nang lam henganu ko asumna ngangnaringai takelei hobe sanglai ma bihari na puduna chatlubani thengkhre haiduna hobe sangnaklibani kada yoragi nang ngasiti thengida takelei arang ma chatluba kawbani na masado ipa pakhati ngasidi thabak to thengna su thengna mate khrado loiselamu haibadu da khar thengkhre tawrise nupi nang handak marakse mong mi tok toy ko nahan kage iman manadabum toy ko ai kai dawrage haisia aina thabak loisin bada thengbani hairedana yam singnaragana ai thabak si to haibro aduresu kaisu kaide ai ne hina tan khraza yumsigi khallaga tangai phadana chatpagi wani ai nangbu thabak to haibana tini matam sana satlaga matam sana halau haibani yeng nang halaktre haidana nganbase masai di kaplibani tawni ba madi
ꯍꯜꯂꯛꯇꯧ ꯂꯩꯔꯕꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯅ ꯍꯥ ꯁꯦ ꯑꯆꯥꯄꯣꯠ ꯅꯆꯦꯒ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯧ ꯑꯁꯨꯝꯅ ꯃꯆꯥ ꯑꯅꯤꯗꯨ ꯑꯆꯥꯄꯣꯠ ꯄꯤꯕꯗꯨꯗ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯇꯈꯦꯜꯂꯩ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯥ ꯅꯪ ꯂꯩꯕꯨ ꯆꯤꯡꯅꯩ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯗ ꯑꯩꯁꯨ ꯈꯪꯉꯤ ꯅꯠꯇꯦ ꯑꯩꯅ ꯆꯠꯂꯤꯁꯤꯕꯨ ꯑꯩꯅ ꯆꯠꯀꯦ ꯍꯥꯏꯗꯅ ꯆꯠꯄ꯭ꯔꯣ ꯍꯥ ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯗꯅ ꯆꯠꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯔꯣꯜ ꯂꯩꯗꯤ ꯀꯔꯤꯒꯤꯅꯣ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯍꯥ ꯑꯩꯅ ꯆꯠꯂꯨ ꯍꯥꯏꯗꯅꯕꯨ ꯅꯪꯒꯤ ꯅꯅꯤꯡ ꯇꯧꯅ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯕꯗꯅꯥꯝꯒꯤ ꯕꯗꯅꯥꯝ ꯉꯥꯛꯇꯅꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯃꯧꯅꯤ ꯅꯆꯥ ꯅꯋꯥ ꯂꯩꯔꯕ ꯅꯪꯅ ꯅꯅꯤꯡ ꯇꯝꯅ ꯆꯠꯀꯗꯕ ꯅꯠꯇꯦ ꯌꯨꯝꯗ ꯏꯆꯥ ꯂꯩꯍꯧꯔꯤ ꯏꯋꯥ ꯂꯩꯍꯧꯔꯤ 이님 이구 레후리 하이나 모이나 까리 하이락까니 하이나 칸나 잣가다버니 오 낭기 시디 ngasi 노마khak thengmasigi nangna ngangli mayamse takhile aina wahai amakhak haibada nangna dukana saugadaba nate ai su khangi ai thabak suba ngamtri aina ngamlabadi nangbu karigi thabak suba thagani adubu upai leitabagi nangbu aina thabani nangna thabak suba satpada kiri adudagi pirol gatuna phaja phajaba setlaga chatlibado madu ai su kejesa nanza sanu haidana khandokpani nangi pausu ai loina tai khang adubu ai kaisu haidena laibakta tamlambani haina khanba tabani pau loina tai khangi haibu wahai si yarakpodu take lei masadu leifam khanglaktri jingnaba phaure kanana haisano moina haibanatna kana soiro khamni pau ga tamdan hoina kaidorage ha kaidorage haisibo pau khangi haisibu kari pau ai simina hai khai pakjaraban aina khra keba pamjabasida migi pau lawraga ai bulana lawda oiradi hayingdagi ai thabak chatpa tokpu taredana asumna hairamlaga take lei kuina leiramdri masadu pakhatpa horakpaduda imungda dum changkhri kunjabina chingkhai karigino noyani lawnaribudubo ha laikai taraga phajaba nate phajana ingna tapna ngangnaba yadro baba khangdri tawduise aisu sauningbadagi khon khara kankhra male ibo nupi haisidi hana phajana themdana nowdana yengadaba maduda yaraktrabadine sai thaba yarabani ko masi hanagi iman manade handakti mong ama tawine nade masibu yumda leire yum leima lamda leire lam leima haidu tawraba zalani ha chingkhai khoidau saugatli kanduda madumu hairakpaduda masadu khoi saungnaba helai skhangdida baba mana thokpa tawjarsa ai haifam khangtri hana sumaina tawramdabani handakti masin siam khumni kunjabi masa sauri khangladuna themjilai potharo asawbuna karisu kannaba puraktabani ko takelai matomta khani kai masi sibu nahan kai iman manadeda ai nupase sibu haina tawribase mabu khanglaba satnane kasise wata ama tawida khanglaklagana kamai tuba aibo ahum sbi oirubana phaga tawribra natraga yumsida sum patlaga leiraga punsise mari mahau thoptana dum leladra takelai pukningda mawon khalai ai masid leiraga punsise nungaifam khangni hingadabagi saru ahum subi oirasu punsise matam khara nungaina leiraga sikhibani hena pai kayaruni nupani haidan magi nupi sanama tat ama phawba saba ngamte phi phajaba ma phawba thonbiba ngamte aina wana suraga halakpadasu pothaba su phangdab kanadi ai asumna takelai serannabu wakhalna lamjing oiduna tungi karimta khandana nungaibada khanduna lai nganbana ima jak lami jak loidribro khangbu khangini he asina marolama kaidagi sakno ha thongsu thongjiba saksibu loidriba kai chalo ada leriso nganma peri thoki chingkhaina kaidore ha peraga thoraklabadi ha kanana kari haireino baba aina jaklami harubada imana chairiba chingkhai sauningbonadi loiri aduma asawdu phajilaga hoidoida marai loijaraklanida law babaga leisi law asumna nongmanini haukhre mathangi numitni takelai thabak subani haidana chatkibadagi adum halaktre chingkhai machani duna hangbada khumpham khangtre ingna sumaina tawgani khando adum tawi ai su pai leitabagi thabani magi wakhalse angakpani yumsida mana sil talaga sari bani haibasi ma khangdra male ichani sina saklami haisida loiri mana halakpada sing purakani haidana ngaide aduka kari upai tawgani tawrisidi nganbana baba koima kadai chakhi imagi manakta thilu baba henthoina baba ikoi ma laktradi charai hentuiro ha asumna tatana moi ani sangduna hangjilakpaduda singkhai karibu hairaga masa singdu themsigi khanbada matha sari kunjabi na hairi isu ani namadu soidana lakan noi ningai tawgan ado nama langtrikanda noi chaklamba phananaba ising khara thaksil aduga tum horen nama laklaga upu hongdok pirake nganbana talle gaisu
ising taglaga chak lama pharo tal upu mamagi manakta thillo asumna nganbana ningai kanna tawrai kunjabi chingkhai wadingangda mamittu yengnai chingkhai masani do themba yaraktabaduda amuk sauraga yenglagi khanna laurai hey aina lakani hari lakani dana kaigino noina suk yamna anum kallibasibo ha hujik phuro haibro chalo tumusu chalo asumna hairamlaga chingkhai mamaidu laithoklaga masasingi mataudu yengba ngamdaduna mamitta pira chelaga khangjai kunjabina masuanidu themlaga pukre somduna bihari na takelai purakpaduda hanagi nupi anidu thoklai nupi ahal oiriba jawbana sina kana ha nupa nangonduna in hanglibasi kanano haibani thabana nupa simasu nangi nupi oidoriba haiduro naikho nupa nang nupi si kaya di pam ha tadi kaya lon gari no ba koyani laina laina amamu pudun la isibu kadai lai doino ba magi leifam laiti yam thuna mayumda thlusu sal jawbuna nang mangai ne nupi thi ba hairi sia ha ho krishna sagi ga saro gopi masing suna thina ba itong ngambia nang kai deino ha matu ani loli ba nupa sida nang laini haida lakni ba sibu nang bu karama nupi no ne he nayumda thuna han ko bihari na ai kaina noini na haido ha noi de kaisu yet kadam lait noi tumin lait thabana kaiba khoide yeloi ba yet kere yeloi ra leiba su kya yeloi haisi nati nang na ai lawakpada kari haikige ha aina loire nupi ama muthira roi haibadagi aisi lakwa na dro aisu nang na pakhang saraga lobi mana dro aisi rai bekini haidana lakpagi wani nupi bu nang na sana bot kum panglau da loba yabro takelei na aisuni noini lai haiba khangna la iban khanglabro nupa si ngai bu nungai na thambini noiga laimin na loi haibagi lakpagi wani masida noina wa sebet ngangbagi mathau ta da braina khali thabana masidi yam phawina kaya da mari leina ngangli bano ne se hauji da lakbi ma nai khoi bu kaya tu sitin ne isi adu da kaina ga haide nang ma kaina ja masi hana phudra yaroi do jawbun hinupi nang yam phawre ne ko phai hauji naril yeng ba tare ne ko nupa na khar leitu masya maril ka yam leige habidu yeng asumna sawbuga thabagana phiga semduna tawrukpaduda bihari na yam thongna phari ni noi ni yam thongna phari natro hauji aina saruklabadi noi natei saroi ko thabana nangi se natu otombi sigi misang sangli bahaidur ha khangon manga sidi khoisi kanano haibido khangange takelai ki suki amuksu mari leiba saduna nupa hando moyenin tawribase ai bosi jibe ai kanano haibido khangange se bihari moi ahumdu khatna dawre khangli taikai wathok oiba tare khanduna asidi noi ahum loina phuba tar amda setbi yaroi ko asi hairam laga bihari sai thiba sajinai maduda hanagi nupi anidu tumina leikre bihari takelai bu puduna sangkre mathangi namini ahal ahum kunjabi gi yumda lai changlai kunjabi na kanau nabi gadaba ahal amana kunjabi hari bisibu mani ai isa kari takbi gadaba somgi isa ni haibra kari no takelai hari bisi ha adu kaidoraba nupi masadu ꯑꯩꯈꯣꯏꯒꯤ ꯗꯨꯗ ꯁꯦꯜꯂꯛꯂꯦ ꯃꯗꯨꯒꯤ ꯄꯥꯎ ꯑꯃꯇꯪ ꯍꯥꯏꯗꯣꯛꯆꯒꯦ ꯍꯥꯏꯗꯅ ꯆꯤꯡꯈꯩ ꯌꯥꯔꯦ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯄꯜꯁꯤꯡ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯒꯗꯕꯅꯤ ꯁꯤꯗ ꯅꯠꯇꯦ ꯑꯍꯜꯁꯤꯡꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯑꯍꯜ ꯑꯍꯨꯝ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯀꯨꯟꯖꯕꯤꯅ ꯄꯥꯈꯠꯄꯤꯒꯅꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯈꯦꯜꯂꯩ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯗꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯠꯇꯦ ꯏꯃꯧꯅꯤ ꯑꯗꯨꯅ ꯄꯥꯎ ꯍꯟꯕ ꯂꯥꯛꯄꯤꯔꯤꯕꯗꯨ ꯁꯣꯏꯔꯦ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯟꯕꯤꯔꯨꯔꯣ ꯍꯥ ꯀꯔꯤ ꯃꯧꯅꯦꯕ ꯑꯁ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯅꯍꯥꯟꯃꯨꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤ ꯁꯨꯕꯤꯒꯤꯗꯨꯗ ꯁꯨꯃꯥꯏꯅ ꯄꯥꯎ ꯍꯟꯕ ꯆꯠꯄꯗ ꯑꯗꯨꯁꯨ ꯃꯧ ꯑꯣꯏꯔꯝꯗꯅ ꯑꯩꯈꯣꯏ ꯁꯤꯠꯇ ꯍꯜꯂꯛꯂꯤꯕꯅꯤ ꯑꯁ ꯑꯩꯈꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯑꯃꯅ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯃꯣꯏꯅ ꯉꯁꯥꯏꯅ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ ꯐꯗꯧꯕ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯀꯗꯕꯗꯤ ꯑꯁ ꯇꯟꯕꯨ ꯇꯜꯂꯦꯗ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯑꯍꯜ ꯑꯍꯨꯝꯗꯨ ꯁꯣꯟꯗꯅ ꯆꯠꯈ꯭ꯔꯦ ꯑꯍꯜ ꯑꯍꯨꯝꯗꯨ ꯐꯖꯕꯤꯒꯤꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯍꯜ ꯑꯃꯅ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯐꯅꯕ ꯁꯤꯟꯕ ꯍꯥꯏꯗꯨꯅꯤ ꯄꯥꯔꯤꯅ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯃꯁꯤꯗ ꯇꯝꯕꯤꯔꯛ ꯃꯥ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯌꯥꯔꯦ ꯑꯍꯜꯁꯤꯡ ꯌꯧꯕꯤꯔꯣ ꯑꯍꯜꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯂꯝꯗ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯄꯥꯔꯤꯅ ꯁꯥꯎꯅ ꯀꯩꯅꯣ ꯏꯆꯦꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯁꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯀꯃꯥꯏꯅ ꯃꯥꯏꯁꯤ ꯎꯠꯀꯅꯤ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯃꯥꯒꯤ ꯃꯆꯥ ꯃꯋꯥ ꯂꯩꯅ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯀꯟꯅ ꯆꯪꯍꯟꯕ ꯌꯥꯔꯣꯏꯈꯣꯏ ꯃꯥ ꯁꯥꯟꯇꯤꯅ ꯈꯔꯁꯨ ꯍꯦꯟꯃꯜꯂꯤꯗ ꯏꯅꯝꯃꯁꯨ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯈꯪꯉꯕꯅꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯌꯥꯔꯣꯏꯕ ꯇꯥꯗꯗꯨꯅ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯅ ꯁꯨꯗꯅ ꯆꯠꯇꯅ ꯇꯧꯔꯒ ꯃꯆꯥꯁꯤꯡꯗꯣ ꯀꯣꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕꯗꯣ ꯈꯪꯗꯗꯤ ꯀꯥꯏꯖꯩꯗ ꯃꯤꯒꯤ ꯃꯃꯥꯡꯗ
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯐꯖꯕꯤ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅꯁꯨ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯂꯧꯗꯦꯗꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯗꯀꯣ ꯍꯥꯏ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯗ ꯃꯥꯅ ꯑꯍꯨꯝ ꯁꯨꯕꯤ ꯑꯣꯏꯗꯧꯔꯤꯕ ꯃꯆꯥ ꯑꯃꯒꯤ ꯍꯛꯇꯛꯇ ꯁ꯭ꯋꯔꯒ ꯀꯥꯏ ꯃꯆꯥ ꯑꯃꯒꯤ ꯍꯛꯇꯛꯇ ꯅꯣꯔꯣꯛ ꯀꯥꯏ ꯑꯗꯨ ꯍꯦꯛ ꯇꯧꯏꯗ ꯑꯁꯨꯝꯅ ꯐꯖꯕꯤ ꯌꯥꯝ ꯋꯥꯖꯔꯝꯃꯤ ꯁꯣꯝꯗꯅ ꯇꯈꯦꯜꯂꯩ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯑꯣꯠꯄ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯆꯍꯤ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯥꯎꯕꯅ ꯍꯩ ꯇꯈꯦꯜꯂꯩ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯍꯥ ꯐꯤ ꯃꯌꯥꯝꯁꯤꯁꯨ ꯁꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯒ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯥꯅ ꯂꯥꯎ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯈꯔ ꯇꯧꯕ ꯇꯥꯔꯦꯗꯅ ꯑꯩꯒꯤꯁꯨ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯔꯤꯕꯁꯦ ꯌꯥꯝ ꯊꯨꯅ ꯁꯨꯔꯨ ꯂꯥꯎ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯀꯅꯥꯅ ꯅꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯅꯣꯏꯒꯤ ꯊꯕꯛꯇꯤ ꯅꯣꯏꯅ ꯁꯨꯖꯒꯗꯕꯅꯤ ꯀꯩ ꯆꯥꯎꯕꯅ ꯂꯝ ꯍꯦꯟꯒꯅꯨ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯍꯥ ꯊꯕꯥꯅ ꯅꯪ ꯊꯕꯛ ꯏꯪꯈꯥꯡ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯆꯠꯈꯤꯕꯅ ꯐꯅꯤꯀꯣ ꯇꯈꯦꯜꯂꯩꯅ ꯍꯣꯏ ꯏꯁꯨꯅꯦ ꯌꯨꯝꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯌꯨꯝꯕꯤꯔꯦꯝꯕꯤꯅꯤ ꯈꯪꯕꯤꯌꯨ ꯅꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯗꯅ ꯃꯄꯨ ꯁꯥꯔꯤꯕꯗꯣ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯆꯥꯎꯕꯅ ꯀꯔꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯊꯕꯥ ꯂꯥꯎ ꯃꯁꯤꯒꯤ ꯑꯍꯨꯝꯁꯨꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯦ ꯅꯩꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯇꯈꯦꯜꯂꯩ ꯃꯣꯏ ꯑꯅꯤ ꯆꯪꯗꯅ ꯐꯨꯕꯤꯔꯤ ꯇꯈꯦꯜꯂꯩ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯏ ꯑꯅꯤ ꯁꯨꯕꯅꯤꯅ ꯃꯥ ꯆꯦꯜꯂꯤ ꯑꯁꯨꯝꯅ ꯇꯈꯦꯜꯂꯩ ꯀꯞꯂꯒ ꯂꯥꯛꯏ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯕꯨ ꯀꯗꯥꯏꯗ ꯆꯪꯗꯣꯏꯅꯣ ꯀꯅꯥꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯨꯒꯅꯤ ꯑꯩꯕꯨ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯂꯧꯁꯤꯟꯕꯤꯒꯗ꯭ꯔꯅꯤ ꯅꯠꯇ꯭ꯔꯒ ꯏꯄꯥꯝꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤꯔꯥ ꯑꯁꯨꯝꯅ ꯀꯉꯥꯎꯅꯗꯨꯅ ꯂꯥꯛꯄꯅ ꯁꯤꯡꯈꯩꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯔꯤ ꯅꯨꯃꯤꯠꯁꯤ ꯁꯤꯡꯈꯩꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ ꯇꯈꯦꯜꯂꯩ ꯆꯪꯕꯗꯤ ꯉꯝꯗ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯅ ꯀꯤꯔꯨꯞ ꯌꯦꯡꯅꯩ ꯁꯥꯈꯤꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯗ ꯍꯥꯏ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯇꯈꯦꯜꯂꯩ ꯅꯠꯇ꯭ꯔꯣ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯅꯠꯇꯦ ꯑꯁꯤꯕꯨ ꯕꯤꯍꯥꯔꯤꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯕ ꯖꯥꯠꯅꯣ ꯑꯁꯨꯝꯅ ꯁꯥꯈꯤꯈꯣꯏ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯆꯤꯡꯈꯩ ꯍꯣꯏꯗ ꯄꯥꯎꯗꯨ ꯇꯝꯂꯨꯔꯤ ꯆꯤꯡꯈꯩꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯗꯤ ꯍꯥ ꯉꯁꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯟꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯅꯪꯒꯨꯝꯕꯤ ꯎꯍꯨ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯅꯪ ꯁ꯭ꯋꯥꯏꯗ ꯂꯩꯒꯅꯤ ꯏꯆꯥ ꯃꯪꯒꯣꯜ ꯑꯣꯏꯔꯣꯏ ꯅꯨꯡꯉꯥꯏꯕꯗ ꯄꯥꯝꯕꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯔꯨꯔꯣ ꯃꯁꯤꯗꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯅꯤ ꯇꯈꯦꯜꯂꯩ ꯀꯞꯂꯗꯨꯅ ꯇꯥ ꯆꯤꯡꯈꯩ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯍꯦꯟꯕ ꯄꯥꯝꯂꯤꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ ꯅꯪꯅ ꯌꯥꯕꯤꯔꯕꯗꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯤ ꯑꯩꯕꯨꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯀꯔꯤ ꯀꯅꯥꯒꯤ ꯏꯆꯥ ꯅꯪꯒꯤ ꯅꯆꯥ ꯃꯐꯝꯁꯤ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯅꯆꯥ ꯅꯨꯡꯁꯤꯕ ꯅꯄꯨꯔꯣꯏꯕ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯏꯆꯥ ꯅꯁꯛꯇꯣ ꯁ꯭ꯋꯥꯏꯗ ꯎꯠꯀꯅꯨ ꯆꯠꯈ꯭ꯔꯣ ꯍꯦꯟꯊꯣꯏꯅ ꯕꯥꯕꯥ ꯕꯣꯔ ꯖꯇ꯭ꯔꯥ ꯇꯧꯒꯗꯧꯔꯦ ꯀꯩꯗꯧꯏꯅꯣ ꯑꯗꯨꯗ ꯀꯅꯥꯅꯣ ꯁꯤꯕꯣ ꯏꯃꯥꯒꯤ ꯍꯦꯟꯊꯣꯏ ꯅꯪꯒꯤ ꯏꯃꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯀꯅꯥꯒꯤ ꯏꯃꯥꯅꯣ ꯑꯩ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯦ ꯅꯆꯥ ꯑꯅꯤ ꯂꯪꯊꯣꯛꯂꯝꯂꯒ ꯅꯨꯡꯉꯥꯏꯕ ꯊꯤꯗꯨꯅ ꯆꯠꯈ꯭ꯔꯕꯤ ꯅꯪꯗꯤ ꯎꯆꯦꯛꯀꯤ ꯃꯇꯧꯒꯨꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯊꯤꯗꯨꯅ ꯂꯩꯔꯨꯔꯣ ꯍꯧꯖꯤꯛ ꯏꯄ꯭ꯋꯥꯒꯤ ꯕꯣꯔ ꯖꯇ꯭ꯔꯥ ꯇꯧꯒꯗꯧꯔꯦ ꯆꯠꯂꯣ ꯅꯪ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯃꯪꯒꯣꯜ ꯑꯣꯏꯔꯣꯏ ꯕꯥꯕꯥ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯃꯆꯥ ꯆꯪꯈ꯭ꯔꯦ ꯇꯈꯦꯜꯂꯩ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯉꯥꯟꯕꯅ ꯊꯣꯛꯂꯛꯄꯗꯨ ꯌꯦꯡꯖꯩ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯏꯃꯥꯒꯤ ꯉꯥꯟꯕ ꯏꯃꯥꯅ ꯇꯧꯖꯔꯨꯕ ꯄꯥꯞꯅ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯏꯃꯥꯅ ꯅꯪ ꯃꯥꯡ ꯊꯥꯗꯨꯅ ꯄꯨꯕ ꯐꯪꯗ꯭ꯔꯦꯗ ꯅꯪ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯉꯥꯟꯕ ꯏꯃꯥꯗ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯛꯎ ꯀꯩꯗꯧꯕꯒꯦ ꯉꯥꯟꯕ ꯊꯣꯛꯂꯛꯄꯗ ꯃꯃꯥꯕꯨ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯈꯦꯜꯂꯩ ꯉꯥꯟꯕ ꯇꯝꯅ ꯆꯦꯟꯁꯤꯟꯒꯦ ꯇꯧꯔꯛꯏ ꯀꯨꯟꯖꯕꯤꯅ ꯍꯩ ꯀꯅꯥꯅꯣ ꯑꯉꯥꯎꯕꯤ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯦ ꯍꯥ ꯃꯤꯒꯤ ꯖꯇ꯭ꯔꯥ ꯇꯧꯗꯨꯅ ꯊꯣꯛꯂꯛꯄꯁꯤꯗ ꯁꯤꯒꯨꯝꯕ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛꯁꯤ ꯇꯧꯍꯟꯒꯅꯨꯅꯦ ꯅꯣꯏꯕ ꯆꯤꯡꯈꯩꯅ ꯉꯥꯟꯕ ꯆꯠ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯦꯞꯂꯤꯕꯗꯨꯕꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯉꯥꯎꯕꯤ ꯑꯣꯏꯔꯝꯒꯅꯤ ꯆꯠ ꯉꯥꯟꯕ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎ ꯑꯗꯨꯕꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯀꯧꯕꯗꯤ ꯉꯝꯗ ꯃꯤꯠꯇ ꯄꯤꯅ ꯏꯍꯧꯔꯒ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯈꯦꯜꯂꯩ ꯃꯇꯣꯝꯇ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯞꯅ ꯅꯣꯏ ꯄꯨꯝꯅꯃꯛ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯂꯧꯕ ꯇꯥꯕ ꯍꯧꯖꯤꯛ ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯔꯦ ꯏꯃꯥꯒꯤ ꯉꯥꯟꯕ ꯏꯃꯥꯅ ꯃꯪꯒꯣꯜ ꯄꯤꯔꯤꯌꯦ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯪꯒꯣꯜ ꯑꯣꯏ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯏꯃꯥꯒꯤꯗꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯇꯈꯦꯜꯂꯩ ꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯠꯄꯗꯨꯅ ꯃꯄꯥꯝꯒꯤ ꯊꯣꯡꯒꯥꯜꯗ ꯑꯃꯨꯛ ꯂꯦꯞꯄꯤ ꯑꯩꯕꯨ ꯆꯪꯒꯨꯝꯁꯤꯔꯥ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯄꯥꯔꯤꯅ ꯀꯩꯒꯤꯅꯣ ꯃꯐꯝꯁꯤ ꯂꯥꯛꯂꯤꯕꯗꯤ ꯍꯥ ꯆꯠꯂꯣ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯏꯆꯦꯒꯤ ꯄꯥꯔꯤ ꯅꯪꯃꯛꯅ ꯑꯗꯨꯃꯛ ꯍꯥꯏꯔꯕ ꯅꯆꯥ ꯅꯋꯥ ꯂꯩꯅ ꯑꯍꯦꯟꯕꯗ ꯄꯥꯝꯗꯨꯅ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯔꯤ ꯃꯁꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯐꯝꯗꯨ ꯅꯠꯇꯦ ꯄꯥꯔꯤ ꯏꯆꯦ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ
ꯅꯆꯦꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯤ ꯃꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯏꯕꯥ ꯏꯁꯤꯡꯈꯩꯗ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯁꯨ ꯃꯐꯝꯁꯤꯗꯗꯤ ꯅꯪꯒꯤ ꯆꯪꯖꯐꯝ ꯂꯩꯔꯣꯏ ꯐꯔꯦ ꯅꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯇꯈꯦꯜꯂꯩ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯐꯖꯕꯤꯅ ꯏꯃꯥꯒꯤ ꯇꯈꯦꯜꯂꯩ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯦ ꯈꯜꯂꯤꯕꯗꯣ ꯍꯥ ꯏꯃꯥ ꯂꯩꯔꯤꯌꯦ ꯂꯥꯎ ꯏꯃꯥꯒꯤ ꯅꯥꯛꯇ ꯏꯃꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕꯅ ꯉꯁꯤ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ ꯑꯩ ꯁꯤꯅꯤꯡꯂꯦ ꯏꯃꯥ ꯄꯥꯔꯤꯅ ꯀꯩꯅꯣ ꯏꯃꯥ ꯃꯥꯗꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯊꯤꯗꯨꯅ ꯆꯠꯀꯗꯕ ꯃꯤꯅꯤ ꯃꯐꯝꯁꯤꯗ ꯃꯥ ꯊꯝꯕ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯄꯥꯔꯤ ꯑꯩꯁꯨ ꯈꯪꯉꯤ ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯦꯅꯤꯅꯤ ꯅꯕꯥꯏꯅꯁꯨ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯇꯥꯏ ꯑꯗꯨꯅ ꯅꯆꯦꯁꯦ ꯁꯤꯗ ꯊꯝꯗ꯭ꯔꯕꯗꯤ ꯀꯔꯥꯏꯗ ꯂꯩꯍꯟꯒꯅꯤ ꯃꯥꯅ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯔꯒ ꯁꯤꯗ ꯂꯩꯖꯔꯁꯅꯨ ꯁꯥꯟꯇꯤꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯥꯛꯇꯥꯔꯨꯔꯒ ꯍꯧꯖꯤꯛꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤꯅꯦ ꯁꯤꯗ ꯂꯩꯍꯟꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯔꯣꯏ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯍꯟꯕꯤꯌꯨ ꯇꯈꯦꯜꯂꯩ ꯂꯥꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯈꯨꯝꯐꯝ ꯂꯩꯇꯦ ꯃꯔꯨ ꯂꯨꯛꯊꯅ ꯂꯩꯔꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯩ ꯐꯖꯕꯤꯅ ꯄꯨꯝꯅꯃꯛꯁꯦ ꯇꯈꯦꯜꯂꯩ ꯅꯪꯅ ꯋꯥꯈꯜ ꯈꯟꯊꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯆꯥ ꯅꯋꯥꯗꯨ ꯑꯃꯨꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯄꯥꯝꯗꯨꯅ ꯆꯠꯂꯨꯔꯤꯕ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯆꯪꯖꯐꯝ ꯀꯗꯥꯏꯗꯅꯣ ꯏꯃꯥꯒꯤ ꯄꯥꯔꯤ ꯏꯃꯥꯒꯤ ꯁꯥꯟꯇꯤ ꯅꯣꯏꯁꯨ ꯑꯁꯥꯎꯕꯗꯣ ꯈꯔ ꯐꯥꯊꯔꯒ ꯅꯆꯦꯁꯤ ꯁꯤꯗ ꯂꯩꯍꯜꯂꯁꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯕ꯭ꯔꯣ ꯃꯥꯁꯦ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯦꯅꯤꯅꯦ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯤ ꯎꯠꯄ ꯉꯝꯂꯣꯏꯅꯦ ꯁꯥꯎꯔꯨꯅꯨ ꯅꯣꯏ ꯑꯅꯤꯁꯨ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯉꯝꯍꯧꯔꯣꯏꯅꯦ ꯏꯆꯦꯒꯤ ꯄꯥꯔꯤ ꯁꯥꯟꯇꯤ ꯏꯆे ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯅꯆꯦꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯅꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏ ꯑꯁꯨꯝꯅ ꯐꯖꯕꯤꯅ ꯃꯆꯥ ꯃꯃꯧꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯇꯈꯦꯜꯂꯩ ꯐꯠꯇ꯭ꯔꯕꯁꯨ ꯃꯆꯥ ꯀꯧꯕꯅꯤꯅ ꯃꯥꯒꯤꯗ ꯂꯩꯍꯜꯂꯤ ꯇꯈꯦꯜꯂꯩ ꯍꯧꯈꯤꯕꯁꯤꯡꯗꯨ ꯈꯜꯂꯨꯔꯒ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯆꯥꯛꯅ ꯂꯦꯟꯈꯤ